Kariguma matamdako punsidako nangi career ga nangna nungsijaribi miyoi adugagi maraktako amakha khanba talagadiko aina khoida advice ama pigeba matam pumdako nangna nungsijaribi miyoi ado matam pumda khaluba khanna yongba kyamta phajagani kyamta nungsigani ba nangi nungsibi aduga ko khud pairaduna ko sorok mapanda ko aikhogi tengkot ama pairaga paisa ni duna leiba aina haijaning bai ba ko punsida ko kariguma matamda ko nang career amasung nangi nungsibi khangde ko madugi marakta amakhak khatma taragadi matam pumda ko nangi career khaluba nangna paisa pairagadi ko nangna nungsijaribi miyoi do masawagi mama pa na makhong na thok laga nangi na khutta sinaragani ba punsida ko paisa na nang ko gari di leiba ngamgani ba adubu matam kai dongai da leiba ngam loiba punsida ko paisa na nang phamung di leiba ngamgani ba adubu ko khoi miyoi bagi tumning ba haiba tumning ba se masi kai dongai da leiba ngam loiba punsida nang ko paisa na yum di leiba ngamgani ba adubu family kai dongai da leiba ngam loiba kariguma matam da nangna kanagumba ma nungsire khalasiba ko nakhoi ani se kaina re khalasiba ma masana yara duna nangondagi kaina duna haibdi kaina rage khalasiba kaina duna chatkre su khalasiba mana chatpa matam da ko mabu kai dongai da ko haibdu thinglu ba chachagi sanu khaluba maramdi ko mana nangonda nungsikiba do mana masana yaduna nungsikibani ba mana hujik nangbu nungsidre haiduna ko kaina raga nangbu thadoklamnaga chatliba dasu ko masagi ayaba nani ba nangga lai nungsinaram liba matam ado masagi ayaba yawnani ba mana chatliba sesu ko masagi ayaba yawnani ba maram asina ko matam pumda kaidongai da ko madugi matang aduga ko mabu emotionally blackmail tawraga ko mabu khamge thingge khanganu ba mana chatkhaba matam dasu ko magi maning da ko magi apha phatta kaya ma ngangna khona tawraduna ko tawgunu ba maramdi mana nangga nungsina duna leram liba matam ado ma masagi ayaba yauna nungsijarambani ba nakhoi ani gi nungsinari ba matam adu da ko miyo mi ama leramgani ba nakhoi ani bu nungsina hanning da ba nakhoi ani gi marap da ko apha patak ya ama ngang ba aduma pu matam adu da ko ma masana yana nangga leibina khibani ba hojik mana chatkiba sisu masana yana nangbu thaduklam laga chatkibani ba maramasina mangonda kaidongai da ko thinge khaluno ba punsida ayaba haiba ayaba se masi yamna mathau tai ba nangna kariguma matam da mabu blackmail tawraduna ko thingle su khalasiba kaidongai da madudai da ko nang mahausagi nungsiba do uba phangloiba nangna mana chatkhra batung da ko miyoi khuding da habidi magi apha phatta ke ama ngangna duna mabu haibu hanthana uhanbagi damakta su ko hona ganuba maramdi madi chatkhre ba magi damakta madu tawraga nang masana na sabu karigi damakta wahalli banoba magi damakta nangna ko phattaba apha phatta ke ama ngang laga mabu hanthana uhannam honari bado nang muta khantha duna yengoba nangna karigumba madu tawraba ko magi phatta nanama apha phatta ke ama mingonda da haisin tamchin duna tawraba ko mabu hanthana uhannam honaraba ko nangna nungsijarambi matam amada magi mit yengda ko nangsu yamna hanthana uragani ba karigi damakta magi mit yengda ko nang hanthana uhange khaliba noba chatkhiba dodi chachagi sanuba kaidongai da khaluno ba punsida ko kanagumba amana nangi punsida laklabadi ko masana yaduna lakpani ba chatkhiba su masana yaduna chatkibani kaidongai da khamge khanganu ba masi hara ngasi gi wari ase mata asi dolo sinjare karigumba wari asina nungai bi betholga de myamna nungsi bidna channel ase subscribe tawbiram thena se gi mathangi video da mata madu phawgi damak thakaina nasi bye bye